Manipur Lenga ki makhada leiriba hospital singda intern tawriba foreign medical graduate FMG singdasu Indian medical graduate ka chap manaba stipend PU haiba demand tawduna FMG singna wakat mifam chathakre wakat mifam adu Imphal East ki khurai ahongai thangjam leikai da leiba Jatra Pukri multi community hall da state asigi tongan ba government hospital da engage tawriba FMG singna saruk yaduna chathakibani Wakat mifam adu da saruk yakiba FMG ama oiriba Dr. Maya Asemna state asida FMG kaya ama State Council na merit basis da allocate tawraba matung government ki medical college singda intern tawri Hauzik Jenims da mahairoi humfu mathoy amadi Churachandpur Medical Council gi makhada mahairoi humfu tara mari intern tawri adubu interni singda stipend amata pibidri Loina na Jenims da intern tawba Indian medical graduate singidi hana lupa lising tara mga stipend pirambadagi lising kun mga da hengat kre hairi. Pitok ta na layriba stipend pitok piyu haiduna Governor, Chief Minister, Health Commissioner faubo unaduna taksin krabasu ngasi fauba stipend pibida na thambiri. FMG interni sing asina thengnariba awaba sing asigi khanbiduna makhoida fangfam thokpa stipend athuba matamda pibiyu haina taksin lakli. Amaromda state asida leiriba FMG singi oiba association ama athuba matamda sem lagani loina na all India ge FMG association ka punna thabak tawminaduna Union Health Ministry da makhoi gi oiba awaba sing tananaba sem sare hairi Jenims ki masagi intern ko moidi 15,000 khar phangambado monthly moidi mamang 2025 ke June July August 5 sida 25,000 de hengat kreba akoi gi yam seng na FCK ma pibagi provision se laite ba thabak ti wana tawbani na ko ju pame equal oina treat tawbi ba pame ba at least sarkar gi mileng dagi akoi wana hotna jabani na thabak mai lakpadagi akoi na thengnari ba wawa mayam je akoi moida su haizagre step se hangjaruba matamda health department dagi finance ta thadagadamne adugi matung cabinet thamgadabane hai health gi che sungcha chattabane ba chatkadaba che hojikna health gi finance chatori ba che akoi gi nattaba anobo incoming batch ki oina semani haireba na akoi ministry of health family welfare center gi ko sida su akoi se yam kaino grievance thabagi platform su laidana hojik se adasu akoi se complain tawja khreba ko reply lakti